ꯇꯟꯖꯥꯗꯨꯗ ꯚꯔꯨꯟꯒꯤ ꯃꯃꯥꯟꯅꯕ ꯑꯂꯤꯁꯨ ꯂꯥꯛꯏ꯫ ꯑꯂꯤꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯁꯦꯜꯐꯤ ꯀꯥꯞꯄꯛꯄ ꯑꯗꯨ ꯑꯂꯤꯗ ꯌꯦꯡꯍꯜꯂꯤ꯫ ꯑꯂꯤꯁꯨ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯒꯤ ꯈꯜꯂꯒ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯨꯖꯟꯗ ꯐꯣꯟ ꯇꯧ ꯑꯗꯨꯒ ꯁꯨꯖꯟꯒ ꯅꯪꯒ ꯀꯣꯏꯕ ꯆꯠꯃꯤꯟꯅꯧ, ꯁꯦꯜꯐꯤ ꯑꯃ ꯀꯥꯞꯃꯤꯟꯅꯔꯒ ꯃꯉꯣꯟꯗ ꯊꯥꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯚꯔꯨꯟꯁꯨ ꯁꯨꯖꯟꯕꯨ ꯐꯣꯟ ꯇꯧꯗꯨꯅ ꯀꯣꯏꯕ ꯆꯠꯃꯤꯟꯅꯩ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯀꯣꯏꯔꯨꯔꯕ ꯃꯇꯨꯡꯗ ꯀꯥꯔꯗ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯁꯨꯖꯟ ꯑꯃꯁꯨꯡ ꯚꯔꯨꯟ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯁꯨꯖꯟꯕꯨ ꯗ꯭ꯔꯣꯞ ꯇꯧꯕ ꯂꯥꯛꯄꯅꯤ꯫ ꯃꯗꯨꯗ ꯏꯪꯂꯤꯁ ꯐꯤꯂꯝꯗ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯀꯥꯔꯗꯒꯤ ꯀꯨꯝꯊꯔꯝꯗꯥꯏ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯁꯨꯖꯟꯅ ꯚꯔꯨꯟꯗ ꯀꯤꯁ ꯇꯧꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯚꯔꯨꯟ ꯀꯤꯁ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯎꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯂꯤꯗ ꯂꯣꯏꯅ ꯇꯝꯃꯤ꯫ ꯑꯂꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤꯅꯣ ꯁꯨꯖꯟꯅ ꯅꯪꯉꯣꯟꯗ ꯀꯤꯁ ꯇꯧꯒꯦ ꯇꯧꯔꯒ ꯅꯪꯅ ꯇꯧꯗ꯭ꯔꯤꯕꯗꯤ ꯁꯨꯖꯟ ꯑꯗꯨꯕꯨ ꯕ꯭ꯔꯁ ꯇꯧꯗꯕꯤꯗ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯚꯔꯨꯟꯅ ꯃꯗꯨꯒꯤ ꯋꯥ ꯅꯠꯇꯦ, ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯒꯤ ꯋꯥꯈꯜ ꯈꯜꯂꯛꯏ, ꯍꯥꯏꯕꯗꯤ ꯚꯥꯅꯨꯃꯇꯤ ꯑꯁꯤ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯗ ꯌꯥꯎꯈ꯭ꯔꯕꯒ ꯆꯞ ꯃꯥꯟꯅꯩ, ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯂꯤꯅ ꯚꯥꯅꯨꯃꯇꯤꯗ ꯐꯣꯟ ꯇꯧꯏ꯫ ꯃꯍꯥꯛꯅ ꯚꯥꯅꯨꯃꯇꯤꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ, ꯚꯔꯨꯟꯗ ꯅꯪꯅ ꯔꯤꯖꯦꯛ ꯇꯧꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ, ꯚꯔꯨꯟꯒꯤꯗꯤ ꯑꯃꯦꯔꯤꯀꯥꯗ ꯅꯨꯄꯤ ꯂꯥꯛ ꯂꯥꯛ ꯄꯔꯤꯡ ꯂꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝ ꯐꯔꯦ, ꯒꯤꯅꯤꯁ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗꯀꯤ ꯃꯤꯁꯤꯡ ꯀꯧꯔꯒ ꯃꯥꯕꯨ ꯒꯤꯅꯤꯁ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗ ꯆꯜꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯂꯤꯗꯤ ꯌꯥꯝꯅ ꯉꯛꯈꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯂꯤꯅ ꯃꯉꯣꯟꯗ ꯐꯣꯇꯣ ꯑꯃ ꯀꯥꯞꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯥꯏꯕꯗꯤ ꯁꯦꯜꯐꯤ ꯑꯃ ꯀꯥꯞꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯦꯜꯐꯤ ꯀꯥꯞꯄ ꯃꯇꯝꯗ ꯚꯔꯨꯟ ꯑꯁꯤ ꯃꯃꯤꯠ ꯎꯏꯁꯤꯜꯍꯜꯂꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯀꯤꯁ ꯇꯧꯅꯕꯒꯤ ꯃꯑꯣꯡꯗ ꯐꯣꯇꯣ ꯑꯗꯨ ꯀꯥꯞꯄꯤ꯫ ꯑꯂꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯃꯍꯥꯛꯅ ꯁꯨꯖꯟꯒꯤ ꯐꯣꯇꯣ ꯑꯗꯨ ꯁꯤꯟꯗꯣꯛꯈꯤ, ꯍꯥꯏꯕꯗꯤ ꯏꯗꯤꯠ ꯇꯧꯏ꯫ ꯚꯥꯅꯨꯃꯇꯤꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯅꯔꯁꯤꯡ ꯔꯥꯎꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯂꯥꯛꯇꯨꯅ ꯂꯩ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯅꯔꯁꯤꯡ ꯔꯥꯎꯒꯤ ꯃꯆꯥꯅꯨꯄꯥꯒ ꯃꯈꯣꯏ ꯑꯅꯤ ꯁꯦꯜꯐꯤꯒ ꯀꯥꯞꯃꯤꯟꯅꯩ ꯍꯥꯏ, ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯅꯦꯗ ꯀꯔꯤꯅꯣ ꯁꯦꯜꯐꯤ ꯀꯥꯞꯃꯤꯟꯅ ꯇꯥꯔꯒꯗꯤ ꯂꯨꯍꯣꯡꯗꯕ ꯌꯥꯗꯕ꯭ꯔꯥ, ꯑꯩꯗꯤ ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ, ꯍꯥꯠꯀꯦꯒ ꯍꯥꯠꯇꯣꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯅꯦꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯅꯤꯡꯗꯥꯏꯅꯦ, ꯃꯈꯣꯏꯗꯤ ꯌꯨꯝꯊꯪꯅꯕꯁꯨ ꯑꯣꯏꯔꯦ, ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯨꯍꯣꯡ ꯇꯥꯔꯒꯗꯤ ꯅꯄꯥꯒ ꯑꯗꯨꯝ ꯎꯅꯕ ꯐꯪꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯚꯔꯨꯟꯅ ꯔꯦꯅꯨꯀꯥꯗ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯐꯣꯇꯣꯒ ꯊꯥꯒꯠꯂꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯇꯩꯃꯗꯨꯗ ꯍꯪꯉꯤ꯫ ꯃꯗꯨ ꯃꯇꯩꯃꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯏꯅꯦꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗꯒꯤ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯇꯝꯃꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯚꯔꯨꯟꯅ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯔꯦꯅꯨꯀꯥꯅ ꯂꯨꯍꯣꯡꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛꯅ ꯈꯨꯝꯃꯛꯀꯗꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯑꯉꯥꯎꯕꯤꯅꯤ, ꯁꯣꯅꯣ ꯆꯨꯕꯅꯤ, ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯚꯔꯨꯟꯅ ꯏꯇꯩꯃ ꯅꯪ ꯇꯨꯝꯃꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯇꯩꯃꯁꯨ ꯆꯠꯈꯤ꯫ ꯃꯗꯨꯗ ꯃꯇꯩꯃꯅ ꯃꯍꯥꯛꯄꯨ ꯀꯧꯗꯨꯅ ꯚꯔꯨꯟ ꯅꯪ ꯀꯩꯗꯧꯔꯦ, ꯇꯨꯝꯗꯕꯁꯨ ꯀꯨꯏꯔꯦ, ꯅꯁꯥꯒ ꯂꯣꯏꯅ ꯁꯣꯛꯄ ꯇꯥꯔꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯚꯔꯨꯟꯅ ꯏꯇꯩꯃ ꯇꯨꯝꯕ ꯌꯥꯗ ꯇꯧꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯩꯃ ꯑꯗꯨꯁꯨ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯇꯩꯃꯗ ꯃꯍꯥꯛꯅ ꯇꯨꯝꯃꯨꯔꯣ ꯍꯥꯏꯗꯨꯅ ꯃꯄꯤ ꯇꯩꯊꯣꯛꯂꯗꯨꯅ ꯀꯞꯇꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯂꯤꯅ ꯏꯗꯤꯠ ꯇꯧꯔꯕ ꯐꯣꯇꯣꯗꯨ ꯃꯍꯥꯛꯅ ꯚꯥꯅꯨꯗ ꯊꯥꯏ꯫ ꯚꯥꯅꯨꯅ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯨꯕꯗꯒꯤꯗꯤ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯅꯦꯗ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯔꯦꯅꯨꯀꯥꯒꯤ ꯃꯄꯥꯅ ꯃꯌꯥꯅꯨꯄꯥꯗ ꯐꯣꯟ ꯇꯧꯔꯛꯏ ꯑꯃꯁꯨꯡ ꯚꯥꯅꯨꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯄꯥꯡꯊꯣꯛꯇꯣꯔꯦ, ꯐꯤꯛꯁ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯦꯅꯨꯀꯥꯗꯤ ꯌꯥꯝꯅ ꯉꯛꯆꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯐꯣꯟ ꯑꯗꯨ ꯚꯥꯅꯨꯗ ꯑꯝꯇ ꯄꯥꯏꯍꯟꯕꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯚꯥꯅꯨꯗ ꯐꯣꯟ ꯄꯥꯏꯍꯜꯂꯤ꯫ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯔꯦꯅꯨꯀꯥꯅ ꯃꯅꯥꯎꯅꯨꯄꯤꯗꯨꯗ ꯍꯪꯉꯤ꯫ ꯅꯨꯄꯥꯗꯨ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯝꯃꯨꯔꯤꯗꯨꯅ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯂꯤꯕꯁꯤꯕꯣ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯆꯦꯗꯨꯅ ꯍꯪꯉꯤ꯫ ꯃꯍꯥꯛꯇꯤ ꯚꯔꯨꯟꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯇꯥꯀꯣ, ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯑꯝꯇ ꯈꯟꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯚꯥꯅꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯦ ꯑꯩꯅ ꯅꯉꯣꯟꯗ ꯍꯪꯈꯤꯕꯗꯥꯏ, ꯅꯪꯅ ꯑꯩꯈꯣꯏ ꯏꯇꯩꯗ ꯀꯔꯤ ꯎꯗꯨꯅ ꯃꯍꯥꯛꯀ ꯂꯨꯍꯣꯡꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤꯗꯥꯏ, ꯅꯪꯅ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯕ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯗꯥꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯚꯔꯨꯟꯗ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯦꯅꯨꯀꯥꯁꯨ ꯇꯟꯖꯥꯗꯨꯗ ꯃꯀꯣꯛ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄ ꯃꯇꯝꯗꯗꯤ ꯔꯦꯅꯨꯀꯥ ꯑꯁꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯔꯨꯟ ꯑꯃꯁꯨꯡ ꯃꯌꯥꯝꯕꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯚꯔꯨꯟꯁꯨ ꯃꯇꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯝꯃꯤ꯫ ꯃꯇꯩꯃꯅ ꯚꯔꯨꯟꯗ ꯍꯥꯏꯔꯛꯏ, ꯅꯪ ꯚꯥꯅꯨꯒꯤ ꯋꯥꯈꯜꯁꯦ ꯁꯥꯗꯣꯛꯑꯣꯗ, ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯐꯠꯇꯕ, ꯌꯥꯝꯅ ꯁꯣꯅꯣ ꯆꯨꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯕꯨꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯃꯔꯩ ꯆꯀ꯭ꯔꯤ ꯀꯟꯕ ꯅꯨꯄꯤꯅꯤ, ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯔꯨꯕꯁꯨ ꯅꯠꯇꯦ, ꯃꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯑꯣꯗ ꯍꯥꯏꯗꯨꯅ ꯃꯇꯩꯃꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯥꯎꯅꯨꯄꯤꯗꯨꯕꯨ ꯃꯍꯥꯛꯅ ꯚꯔꯨꯟꯗ ꯄꯤꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯤꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯥꯔꯛꯏ, ꯁꯤꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯀꯣꯂꯦꯖ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯂꯩꯗ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯗꯨꯕꯨ ꯚꯔꯨꯟꯒꯤ ꯃꯃꯥꯡꯗ ꯁꯤꯙꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯦꯡꯉꯨ, ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯨꯍꯣꯡꯕꯗꯨꯁꯨ ꯌꯥꯔꯦ, ꯁꯤꯗꯕꯨ ꯑꯩꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯗꯣꯔꯤꯒꯦ, ꯑꯩ ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ
ꯋꯥꯔꯨꯟꯗ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯚꯔꯨꯟ ꯍꯥꯏꯔꯛꯏ, ꯏꯇꯩꯃ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ, ꯑꯩ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯀꯥꯎꯊꯣꯛꯑꯒꯦ ꯌꯥꯔꯦ꯫ ꯏꯇꯩꯃꯅ ꯑꯩꯒꯤꯗꯃꯛꯇ ꯈꯜꯂꯗꯨꯅ ꯅꯍꯥꯛꯀꯤ ꯄꯣꯛꯃꯤꯟꯅꯔꯤꯕ ꯅꯅꯥꯎꯅꯨꯄꯤꯗꯨꯕꯨ ꯍꯨꯜꯂꯒ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯏꯇꯩꯃꯅ ꯍꯥꯏꯕ ꯏꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯗꯒꯤꯗꯤ ꯏꯇꯩꯃ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯕꯤꯔꯅꯨ, ꯌꯨꯝꯗ ꯑꯉꯥꯡ ꯂꯥꯛꯇꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯏꯟꯗꯤꯌꯥꯗꯗꯤ ꯚꯥꯅꯨꯃꯇꯤꯒ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯀꯨꯝꯍꯩ ꯑꯃ ꯌꯥꯎꯕ ꯂꯥꯛꯏ꯫ ꯀꯨꯝꯍꯩ ꯑꯃ ꯌꯥꯎꯕ ꯂꯥꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯚꯥꯅꯨꯃꯇꯤꯒꯤ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯀꯣꯜꯂꯗꯨꯅ ꯁꯦꯜꯐꯤ ꯀꯥꯞꯃꯤꯟꯅꯒꯦ ꯇꯧꯏ꯫ ꯃꯇꯧ ꯑꯗꯨꯗ ꯚꯥꯅꯨꯃꯇꯤꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯐꯣꯇꯣ ꯑꯗꯨ ꯀꯥꯞꯂꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯚꯥꯅꯨꯃꯇꯤ ꯌꯥꯝꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯅꯦꯗ ꯅꯨꯄꯥ ꯑꯗꯨꯒ ꯎꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯐꯥꯎ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯅꯦ ꯑꯗꯨꯅ ꯈꯨꯄꯥꯛ ꯊꯥꯖꯤꯜꯂꯗꯤ ꯐꯥꯎꯗꯕꯒ ꯂꯣꯏ ꯐꯥꯎꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯚꯥꯅꯨꯃꯇꯤꯁꯨ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯋꯥꯔꯨꯟꯒꯤ ꯐꯣꯇꯣ ꯌꯦꯡꯂꯗꯨꯅ ꯑꯃꯦꯔꯤꯀꯥꯗꯅ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯑꯗꯨꯒ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯤꯗꯣꯔꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈꯤ꯫ ꯋꯥꯔꯨꯟꯁꯨ ꯚꯥꯅꯨꯃꯇꯤꯕꯨ ꯀꯥꯎꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯊꯥꯔꯛꯈꯤꯕ ꯁꯦꯟꯗꯜꯒꯤ ꯐꯣꯇꯣ ꯑꯗꯨ ꯄ꯭ꯔꯤꯟꯠ ꯑꯥꯎꯠ ꯂꯧꯊꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯛꯌꯦꯜ ꯃꯤꯡꯁꯦꯟꯒꯤ ꯃꯃꯥꯡꯗ ꯊꯦꯠꯇꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯩꯃꯒꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯁꯨ ꯗꯣꯛꯇꯔ ꯑꯣꯏꯔꯤꯕꯅꯤꯅ ꯌꯥꯎꯏ꯫ ꯃꯗꯨꯗ ꯔꯥꯖꯨꯁꯨ ꯃꯇꯩꯃ ꯑꯗꯨ ꯊꯥ 3ꯒꯤꯗꯃꯛꯇ ꯕꯦꯗ ꯔꯦꯁꯠ ꯇꯧ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯃꯄꯥꯗ ꯇꯝꯃꯤ꯫ ꯃꯄꯥꯅ ꯚꯥꯅꯨꯃꯇꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯉꯁꯤ ꯑꯗꯨ ꯊꯥ 3ꯗꯤ ꯐꯃꯨꯡꯗ ꯑꯗꯨꯝ ꯄꯣꯊꯥꯗꯨꯅ ꯂꯩꯌꯨ ꯍꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯅꯦ ꯊꯥꯔꯛꯑꯣꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯅꯦ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯈꯔ ꯋꯥꯠꯀꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯪ ꯑꯣꯏ ꯆꯠꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯚꯥꯅꯨꯃꯇꯤꯗꯤ ꯑꯃꯦꯔꯤꯀꯥꯗ ꯆꯠꯄ ꯃꯇꯝꯗ ꯚꯔꯨꯟꯒ ꯊꯦꯡꯅꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯆꯠꯅꯤꯡꯈꯤꯗꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯅ ꯃꯄꯥ ꯑꯗꯨꯅ ꯏꯃꯣꯁꯅꯦꯜꯂꯤ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯛꯏ꯫ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯅꯃꯥꯗꯨ ꯂꯩꯖꯔꯝ ꯇꯥꯔꯒꯗꯤ ꯑꯁꯨꯝꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯚꯥꯅꯨꯃꯇꯤꯁꯨ ꯑꯃꯦꯔꯤꯀꯥ ꯆꯠꯄ ꯌꯥꯈꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯚꯔꯨꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯅꯪ ꯄꯦꯊꯕ ꯌꯥꯗꯦ, ꯅꯊꯧꯅꯥ ꯂꯩꯒꯗꯕꯅꯤ, ꯃꯨꯛꯇꯨꯅ ꯂꯩꯒꯗꯕꯅꯤ, ꯅꯪꯒꯤ ꯁꯨꯖꯟ ꯑꯗꯨꯁꯨ ꯀꯧ, ꯑꯗꯨꯒ ꯅꯪꯅ ꯃꯍꯥꯛꯀꯤ ꯁꯦꯟꯗꯜ ꯑꯗꯨ ꯋꯥꯜꯄꯦꯄꯔ ꯑꯣꯏꯅ ꯊꯝꯃꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯚꯔꯨꯟꯅ ꯂꯥꯛꯇꯨꯅ ꯑꯣꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯇ ꯈꯨꯡꯒꯪꯒꯤ ꯁꯦꯠꯂꯝꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯇꯕꯤꯗ ꯁꯍꯔ ꯅꯨꯄꯤꯅ ꯁꯦꯠꯀꯗꯕ ꯐꯤꯔꯣꯜꯁꯤꯡ ꯁꯦꯠꯇꯨꯅ ꯂꯥꯛꯏ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯝ ꯑꯗꯨ ꯕꯤꯟꯗꯤ ꯂꯣꯟꯗꯨꯅ ꯃꯔꯥꯏꯕꯛꯇ ꯕꯤꯟꯗꯤ ꯑꯃ ꯅꯞꯂꯗꯨꯅ ꯂꯥꯛꯏ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯚꯔꯨꯟꯅ ꯃꯍꯥꯛꯄꯨ ꯂꯛꯅꯕꯤ꯫ ꯃꯐꯝ ꯑꯗꯨꯗ ꯚꯔꯨꯟꯅ ꯁꯨꯖꯟꯕꯨ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯨꯖꯟꯅ ꯅꯪꯒꯤ ꯁ꯭ꯇꯥꯏꯜ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯅ ꯑꯃꯨꯛ ꯚꯔꯨꯟꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯚꯔꯨꯟ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕ ꯑꯂꯤ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯂꯤꯅ ꯅꯪ ꯁꯣꯟꯊꯕ ꯌꯥꯗꯦ, ꯅꯪꯗꯤ ꯃꯨꯛꯇꯨꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯁꯦꯠꯂꯛꯂꯤꯕ ꯗ꯭ꯔꯦꯁ ꯑꯁꯤꯗꯤ ꯈꯨꯡꯒꯪꯒꯤ ꯅꯨꯄꯤꯗꯨ ꯃꯥꯟꯗꯦꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯥꯅꯨꯃꯇꯤꯕꯨ ꯊꯥꯒꯠꯂꯤ ꯑꯃꯁꯨꯡ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯔꯨꯟ ꯌꯥꯝꯅ ꯁꯥꯎꯏ꯫ ꯃꯃꯥꯟꯅꯕꯗꯨꯁꯨ ꯃꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯚꯥꯅꯨꯃꯇꯤꯅ ꯏꯟꯗꯤꯌꯥꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯒꯤꯐ ꯑꯃꯃꯝ ꯂꯣꯏꯅ ꯄꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯚꯔꯨꯟꯗ ꯒꯤꯐ ꯄꯤꯒꯦ ꯇꯧꯕ ꯃꯇꯝꯗ ꯒꯤꯐ ꯑꯗꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯚꯔꯨꯟꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯚꯥꯅꯨꯃꯇꯤꯅ ꯑꯂꯤꯗꯁꯨ ꯃꯍꯥꯛꯅ ꯁ꯭ꯂꯤꯄꯤꯡ ꯕꯨꯙ ꯑꯃ ꯄꯤ꯫ ꯕꯨꯙ ꯑꯁꯤ ꯂꯩꯇꯥꯔꯒꯗꯤ ꯅꯪꯒꯤ ꯑꯅꯧꯕ ꯍꯥꯡꯂꯤꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯄ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯅ ꯄꯤꯔꯛꯂꯤꯕ ꯕꯨꯙꯒꯤ ꯃꯨꯔꯇꯤ ꯑꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯄꯥꯔꯇꯤ ꯆꯦꯟꯖ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯚꯥꯅꯨꯃꯇꯤꯒꯤ ꯁꯥꯏꯠꯇ ꯂꯦꯞꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯃꯥꯟꯅꯕ ꯑꯂꯤꯅ ꯚꯔꯨꯟꯗ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯑꯁꯤꯅ ꯃꯤꯅꯤꯠ 2ꯗ ꯑꯩꯕꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯏ, ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯃꯍꯥꯛꯅ ꯑꯗꯨꯝ ꯏꯝꯄ꯭ꯔꯦꯁ ꯇꯧꯔꯝ ꯇꯥꯕꯅꯤ, ꯅꯪꯅ ꯃꯉꯣꯟꯗ ꯉꯥꯎꯔꯤꯁꯦ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗ ꯅꯪꯅ ꯗꯦꯕꯗꯥꯁ ꯍꯥꯏꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯔꯨꯟ ꯌꯥꯝꯅ ꯁꯥꯎꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯃꯇꯝꯗꯁꯨ ꯚꯔꯨꯟ ꯑꯗꯨ ꯃꯌꯥꯝꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯦ, ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯚꯥꯅꯨꯃꯇꯤꯁꯨ ꯆꯥꯛ ꯆꯥꯕ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯒꯤ ꯃꯄꯥꯅ ꯚꯥꯅꯨꯗ ꯐꯣꯟ ꯇꯧꯔꯛꯏ ꯑꯃꯁꯨꯡ ꯑꯃꯦꯔꯤꯀꯥꯗꯨ ꯀꯝꯗꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯚꯔꯨꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯇꯤꯚꯤ ꯌꯦꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯔꯤꯃꯣꯠ ꯑꯗꯨ ꯌꯥꯗꯕꯗꯨꯗ ꯚꯔꯨꯟꯅ ꯔꯤꯃꯣꯠ ꯑꯗꯨ ꯁꯦꯝꯃꯗꯨꯅ ꯄꯤ꯫ ꯃꯍꯥꯛꯅ ꯚꯥꯅꯨꯃꯇꯤꯕꯨ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯕꯅꯣ ꯇꯥꯛꯀꯦ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯅ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯛꯄꯗ ꯚꯔꯨꯟꯅ ꯑꯩꯒꯤ ꯒꯤꯐ ꯑꯗꯨ ꯄꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯅꯪꯗꯤ ꯄꯥꯝꯗꯦ ꯍꯥꯏꯈꯤꯕ ꯇꯥꯏ, ꯃꯔꯝ ꯑꯗꯨꯅ ꯄꯤꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯔꯨꯟꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯈꯤ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯅ ꯏꯃꯨꯡꯒꯤ ꯋꯥꯏꯔꯝꯁꯤꯡ ꯁꯤꯠꯇꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯃꯗꯨꯗ ꯚꯔꯨꯟꯅ ꯁꯦꯟꯗꯜ ꯑꯗꯨ ꯎꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀꯥ ꯑꯗꯨ ꯑꯩ ꯑꯗꯨꯝ ꯁꯦꯡꯖꯔꯒꯦ, ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯥꯅꯨꯃꯇꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯣꯠꯆꯩ ꯂꯩꯕ ꯆꯠꯄ ꯈꯨꯗꯤꯡꯃꯛꯇꯁꯨ ꯚꯔꯨꯟꯁꯨ ꯑꯗꯨꯝ ꯏꯟꯅꯩ꯫ ꯑꯂꯤꯒꯤ ꯔꯦꯁꯇꯨꯔꯦꯟꯠ ꯁꯪꯒꯥꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛ ꯂꯥꯛꯈꯤ, ꯍꯥꯏꯕꯗꯤ ꯚꯥꯅꯨꯃꯇꯤ ꯂꯥꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯒ ꯃꯍꯥꯛꯀ ꯂꯥꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯚꯔꯨꯟꯅ ꯁꯥꯎꯏ꯫
ꯃꯗꯨꯅ ꯃꯐꯝ ꯑꯁꯤ ꯈꯨꯡꯒꯪ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯅ ꯚꯥꯅꯨꯃꯇꯤꯅ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯈꯨꯡꯒꯪ ꯌꯥꯝꯅ ꯄꯥꯝꯈꯤꯕꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯚꯔꯨꯟꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯚꯥꯅꯨꯃꯇꯤꯗꯨꯗꯤ ꯌꯥꯝꯅ ꯐꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯗꯨꯅ ꯚꯥꯅꯨꯃꯇꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯆꯠꯈꯤ꯫ ꯃꯌꯨꯝ ꯑꯗꯨꯗ ꯃꯇꯩꯃꯒꯤ ꯕꯦꯕꯤ ꯁꯥꯋꯔꯒꯤ ꯐꯪꯁꯟ ꯑꯃ ꯊꯣꯛꯏ꯫ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯖꯟꯁꯨ ꯏꯟꯗꯤꯌꯥꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯂꯥꯛꯏ꯫ ꯆꯦꯜꯂꯛꯂꯤꯕ ꯗ꯭ꯔꯦꯁ ꯑꯁꯤ ꯚꯥꯅꯨꯃꯇꯤꯅ ꯁꯦꯠꯄꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯚꯔꯨꯟꯅ ꯃꯤꯗꯤ ꯑꯇꯣꯞꯄ ꯂꯝꯒꯤ ꯀꯜꯆꯔ ꯁꯦꯠꯄ ꯃꯇꯝꯗ ꯄꯛꯆꯩ, ꯄꯛꯇꯕ ꯃꯤ ꯈꯔꯁꯨ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯥꯅꯨꯃꯇꯤꯗ ꯌꯩꯔꯗꯨꯅ ꯉꯥꯡꯉꯤ꯫ ꯑꯂꯤꯅ ꯂꯥꯛꯇꯨꯅ ꯚꯥꯅꯨꯃꯇꯤꯗ ꯖꯨꯔꯥ ꯑꯅꯤꯁꯦ ꯄꯛꯆꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯆꯠꯈꯤ꯫ ꯅꯣꯡꯃꯗꯤ ꯅꯥꯏꯠ ꯀ꯭ꯂꯕꯇ ꯁꯨꯖꯟ ꯑꯃꯁꯨꯡ ꯚꯔꯨꯟ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯚꯥꯅꯨꯃꯇꯤꯁꯨ ꯌꯥꯝꯅ ꯅꯥꯜꯂꯕ ꯗ꯭ꯔꯦꯁ ꯑꯃ ꯁꯦꯠꯂꯗꯨꯅ ꯂꯥꯛꯏ꯫ ꯚꯥꯅꯨꯃꯇꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯁꯨꯖꯟꯕꯨ ꯃꯈꯥꯗ ꯊꯥꯗꯈꯤ꯫ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯨ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯅꯔꯛꯏ꯫ ꯚꯔꯨꯟꯅ ꯊꯣꯛꯂꯛꯇꯨꯅ ꯚꯥꯅꯨꯃꯇꯤꯗ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩ꯫ ꯑꯩ ꯂꯥꯛꯄ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯂꯥꯛꯄꯗꯒꯤ ꯁꯨꯖꯟ ꯁꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯂꯥꯛꯄꯒ ꯁꯨꯖꯟ ꯁꯣꯛꯄꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯚꯥꯅꯨꯃꯇꯤꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯉꯣꯟꯗ ꯑꯩꯕꯨ ꯀꯅꯥꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯚꯥꯅꯨꯃꯇꯤ ꯑꯃꯁꯨꯡ ꯚꯔꯨꯟ ꯈꯟꯅꯔꯛꯏ꯫ ꯚꯥꯅꯨꯃꯇꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯤ ꯅꯪ ꯄꯥꯝꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯚꯔꯨꯟ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯅꯠꯇꯦ, ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯇꯨꯅ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕ ꯑꯁꯤꯁꯨ ꯑꯩꯅ ꯄꯥꯝꯗꯦ, ꯅꯪꯅ ꯃꯗꯨꯒꯨꯝꯕ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯂꯥꯛꯂꯤꯕꯗꯨꯁꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯒꯤ ꯗ꯭ꯔꯦꯁ ꯑꯁꯤ ꯁꯦꯠꯄꯗ ꯀꯩꯗꯧꯔꯕ ꯑꯩꯗꯤ ꯁꯦꯠꯈꯤꯅꯤ ꯍꯥꯏꯗꯨꯅ ꯚꯥꯅꯨꯃꯇꯤꯅ ꯚꯔꯨꯟꯗ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯃꯤꯠꯀ ꯃꯤꯠ ꯆꯥꯟꯅꯔꯒ ꯋꯥ ꯉꯥꯡꯕꯗꯨ ꯀꯩꯗꯧꯏ ꯍꯥꯏꯗꯨꯅ ꯚꯔꯨꯟꯗ ꯚꯥꯅꯨꯃꯇꯤꯅ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯔꯤꯕꯅꯣ, ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦꯅ, ꯃꯁꯤ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯅꯤ, ꯅꯪꯒꯨꯝꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯀꯔꯤꯕ ꯀꯦꯔꯦꯛꯇꯔꯒꯤ ꯃꯇꯥꯡꯗ ꯅꯪꯗꯤ ꯋꯥ ꯉꯥꯡꯀꯅꯨ, ꯀꯝꯄꯥꯔꯠꯃꯦꯟꯇ ꯁꯦꯂꯨ ꯑꯃꯁꯨꯡ ꯅꯕꯥꯅꯤ ꯇꯧꯈꯤꯕꯗꯣ ꯑꯩ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯣꯇꯣꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯣꯇꯣꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯚꯔꯨꯟꯗꯤ ꯀꯔꯤꯝꯇ ꯈꯪꯖꯗꯕꯅꯤ, ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯚꯔꯨꯟꯅ ꯚꯥꯅꯨꯃꯇꯤꯗ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯝꯇ ꯊꯣꯛꯈꯤꯕ ꯂꯩꯇꯦ, ꯅꯪꯅ ꯊꯥꯖꯗ꯭ꯔꯒꯅ ꯑꯩ ꯁꯦꯂꯨꯗ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯏ, ꯅꯪꯅ ꯁꯥꯎꯏ, ꯑꯩꯅ ꯐꯅ ꯌꯥꯝꯅ ꯊꯦꯝꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯅꯪ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ, ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯊꯥꯖꯗ ꯇꯥꯔꯒꯗꯤ ꯁꯦꯂꯨꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ, ꯀꯩꯗꯧꯕꯩ ꯑꯣꯏꯔꯣꯏꯗꯣꯔꯤꯕꯅꯣ, ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯩꯕꯨ ꯁꯥꯎꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯏꯆꯦꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤꯗꯃꯛꯇ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅ ꯀꯅꯥꯕꯨ ꯌꯦꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯚꯥꯅꯨꯃꯇꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ, ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ ꯇꯥꯔꯒꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯚꯥꯅꯨꯃꯇꯤꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯚꯔꯨꯟꯁꯨ ꯆꯠꯄꯤꯈ꯭ꯔꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯚꯥꯅꯨꯃꯇꯤ ꯃꯊꯟꯗ ꯑꯃꯦꯔꯤꯀꯥꯒꯤ ꯁꯣꯔꯣꯛ ꯑꯗꯨꯗ ꯃꯊꯟꯗ ꯆꯠꯇꯨꯅ ꯂꯥꯛꯏ꯫ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯆꯈꯤ꯫ ꯃꯌꯨꯝꯗ ꯃꯆꯦꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗ ꯏꯆꯦ ꯑꯩ ꯑꯃꯦꯔꯤꯀꯥꯗꯒꯤ ꯏꯟꯗꯤꯌꯥꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯎꯔꯕ ꯅꯪꯕꯨ ꯀꯩꯗꯧꯕꯩ ꯆꯠꯇꯣꯔꯤꯕꯅꯣ, ꯑꯉꯥꯡ ꯄꯣꯛꯄ ꯐꯥꯎꯕꯗꯤ ꯑꯉꯥꯡ ꯃꯁꯛ ꯌꯦꯡꯗꯨꯅ ꯆꯠꯈ꯭ꯔꯣꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯚꯔꯨꯟꯅ ꯆꯠꯂꯣ ꯍꯥꯏꯔꯕꯅꯤꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯈꯟꯖꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯇꯤꯀꯦꯠ ꯀꯛꯄꯤꯔꯣ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯇꯩ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯔꯤꯕꯁꯤꯁꯨ ꯀꯞꯇꯨꯅ ꯍꯥꯏꯔꯛꯄꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯆꯦꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯚꯥꯅꯨꯃꯇꯤꯅ ꯃꯄꯥꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯩ ꯍꯜꯂꯛꯂꯒꯦ, ꯏꯆꯦꯁꯨ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯔꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯄꯥꯅꯁꯨ ꯍꯣꯏ ꯑꯩ ꯅꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯃꯦꯔꯤꯀꯥꯗ ꯃꯌꯨꯝ ꯄꯥꯟꯕꯤꯗꯨꯅ ꯅꯪꯅ ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇ ꯇꯥꯔꯒꯗꯤ ꯅꯪ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯑꯩ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤ ꯍꯞꯇꯥ ꯑꯃꯅꯤꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯇꯩꯅ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯚꯔꯨꯟꯗ ꯊꯤꯜꯍꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯚꯔꯨꯟꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯚꯥꯅꯨꯃꯇꯤ ꯍꯥꯞꯆꯤꯜꯂꯗꯨꯅ ꯚꯥꯅꯨꯃꯇꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯕꯁ ꯁ꯭ꯇꯦꯟꯗꯅꯤ꯫ ꯕꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯤꯀꯦꯠ ꯀꯛꯂꯕꯅꯤ, ꯇꯤꯀꯦꯠ ꯑꯁꯤ ꯄꯨꯔꯗꯨꯅ ꯅꯪ ꯕꯁ ꯇꯣꯡꯗꯨꯅ ꯅꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯗꯥꯏꯔꯦꯛ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯚꯔꯨꯟ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ꯫ ꯇꯧꯔꯤꯕ ꯃꯊꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯚꯥꯅꯨꯃꯇꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨꯡ ꯃꯊꯟꯇ ꯄꯣꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯂꯝꯕꯤꯗ ꯚꯔꯨꯟꯅ ꯑꯁꯨꯝ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛ ꯚꯥꯅꯨꯃꯇꯤꯒꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯕꯁ ꯁ꯭ꯇꯦꯟ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯕꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯕꯁꯇꯤ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒ ꯆꯠꯃꯤꯟꯅꯔꯁꯤ, ꯑꯩ ꯑꯣꯏꯅ ꯊꯤꯜꯂꯝꯃꯒꯦ ꯍꯥꯏꯗꯨꯅ ꯚꯔꯨꯟꯅ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯚꯥꯅꯨꯃꯇꯤꯁꯨ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯌꯥ ꯑꯃꯁꯨ ꯂꯩꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯀꯇꯨ ꯀꯔꯟ ꯇꯧꯔꯛꯀꯅꯨ, ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯐꯥꯔꯅꯤ ꯅꯠꯇ꯭ꯔꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯚꯥꯅꯨꯃꯇꯤꯁꯨ ꯚꯔꯨꯟꯒ ꯒꯥꯔꯤ ꯇꯣꯡꯃꯤꯟꯅꯗꯨꯅ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯔꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯒꯥꯔꯤ ꯇꯣꯡꯅ ꯚꯥꯅꯨꯃꯇꯤ ꯑꯗꯨ ꯑꯣꯛ ꯈꯣꯡꯒꯩ ꯀꯞꯄꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯚꯔꯨꯟꯅ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯖꯦꯜꯗꯕꯨ ꯊꯥꯖꯤꯟꯕ ꯌꯥꯕꯅꯤ, ꯄꯨꯂꯤꯁꯅ ꯐꯥꯍꯟꯈꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯚꯔꯨꯟꯅ ꯍꯪꯉꯤ꯫ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?
ꯌꯨꯝꯗꯒꯤ ꯑꯁꯨꯛ ꯂꯥꯞꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯊꯤꯅ ꯇꯧꯕꯤꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯂꯃꯟ ꯈꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯕꯔꯨꯟꯅ ꯃꯗꯨꯒꯤ ꯅꯠꯇꯦ, ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯎꯐꯝ ꯊꯣꯛꯏ, ꯃꯁꯤꯗꯤ ꯅꯪꯒꯤ ꯍꯛꯅꯤ, ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯤ, ꯑꯩꯅ ꯏꯔꯥꯜ ꯑꯁꯤ ꯂꯩꯔꯕꯅꯤꯅ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯅꯕ ꯍꯣꯠꯅꯔꯤꯕꯅꯤ, ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯗꯨꯅ ꯂꯩꯕ ꯄꯥꯝꯃꯤ ꯑꯃꯁꯨꯡ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯃꯗꯨ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦ꯫ ꯐꯤꯖꯤꯀꯦꯜꯂꯤ ꯑꯃꯁꯨꯡ ꯃꯦꯟꯇꯦꯜꯂꯤ ꯑꯁꯤ ꯑꯩ ꯄꯨꯔꯥ ꯗꯥꯎꯟ ꯆꯠꯂꯕꯅꯤ, ꯑꯩꯒꯤ ꯑꯦꯛꯖꯥꯝ ꯇꯥꯏꯃꯤꯡꯁꯨ ꯇꯥꯕꯅꯤ, ꯃꯇꯝ ꯑꯁꯤꯗ ꯅꯪ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯗꯨꯗꯤ ꯕꯔꯨꯟ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯪꯒꯤ ꯅꯃꯤꯠꯇ ꯌꯦꯡꯗꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯒꯤ ꯅꯃꯤꯠꯇ ꯌꯦꯡꯂꯨꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯍꯧꯔꯛꯏ꯫ ꯅꯪꯒꯤ ꯅꯃꯤꯠꯇ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯈꯨꯡꯒꯪ, ꯅꯪꯒꯤ ꯂꯧꯕꯨꯛꯁꯤꯡ ꯑꯃꯁꯨꯡ ꯅꯪꯒꯤ ꯇ꯭ꯔꯦꯛꯇꯔ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯑꯩꯅ ꯅꯪꯕꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤ, ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯕꯔꯨꯟꯅ ꯃꯈꯥ ꯇꯥꯔꯛꯏ, ꯐꯔꯦ, ꯑꯃ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅꯤ ꯃꯔꯨꯞ ꯑꯣꯏꯅꯗꯤ ꯂꯩꯕ ꯌꯥꯏꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯁꯨ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯌꯥꯝꯅꯁꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯎꯏ, ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯒꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅꯤ ꯃꯔꯨꯞ ꯁꯥꯟꯅꯔꯁꯤ꯫ ꯑꯩꯅ ꯅꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯍꯥꯛꯅ ꯅꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨ ꯌꯦꯡꯍꯟꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯍꯔ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯕꯨ ꯑꯩꯅ ꯀꯣꯏꯕ ꯄꯨꯕꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯔꯨꯟꯅ ꯚꯥꯅꯨꯕꯨ ꯃꯐꯝ ꯑꯗꯨ ꯀꯣꯏꯕ ꯄꯨꯕꯤꯔꯛꯏ꯫ ꯑꯁꯨꯝ ꯀꯣꯏꯔꯛꯄꯗꯒꯤꯗꯤ ꯕꯔꯨꯟꯅ ꯃꯍꯥꯛꯄꯨ ꯁꯦꯂꯨꯒꯤ ꯃꯌꯨꯝꯗ ꯄꯣꯔꯛꯏ꯫ ꯁꯦꯂꯨꯒꯤ ꯃꯌꯨꯝꯗ ꯄꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯦꯂꯨꯁꯨ ꯃꯍꯥꯛ ꯂꯨꯍꯣꯡꯗꯨꯅ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯅ ꯇ꯭ꯔꯦꯟꯒꯤ ꯕꯣꯒꯤ ꯑꯗꯨꯗ ꯂꯨꯍꯣꯡꯅꯕꯒꯤ ꯄ꯭ꯂꯥꯟ ꯌꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯁꯦꯂꯨꯅ ꯂꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯚꯥꯅꯨꯃꯇꯤꯁꯨ ꯀꯝꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯕꯔꯨꯟꯕꯨ ꯂꯥꯟꯅ ꯈꯜꯂꯨꯕ ꯑꯗꯨ ꯈꯟꯕ ꯐꯈꯤ꯫ ꯅꯣꯡꯃꯗꯤ ꯚꯥꯅꯨꯃꯇꯤꯁꯨ ꯗ꯭ꯔꯦꯁ ꯅꯥꯟꯅ ꯁꯥꯔꯤ ꯑꯁꯪꯕ ꯑꯃ ꯁꯦꯠꯂ ꯊꯣꯛꯂꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯌꯥꯝꯅ ꯅꯥꯟꯅ ꯊꯣꯛꯂꯛꯏꯁꯤꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯁꯦꯠꯅꯕ ꯐꯤꯔꯣꯜ ꯂꯩꯔꯛꯇꯕꯗꯒꯤꯗꯤ ꯑꯔꯩꯕ ꯑꯃ ꯁꯦꯠꯂꯒ ꯂꯥꯛꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯚꯥꯔꯨꯟꯕꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯕ ꯄꯥꯝꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯃꯗꯨꯗ ꯕꯔꯨꯟꯅ ꯚꯥꯅꯨꯗ ꯍꯥꯏꯔꯛꯏ, ꯁꯣꯔꯤꯒꯨꯝꯕ ꯊꯦꯡꯀ꯭ꯌꯨꯒꯨꯝꯕ ꯍꯥꯏꯕ ꯋꯥꯔꯗꯁꯤꯡ ꯑꯁꯦ ꯃꯁꯤ ꯅꯪꯒꯤ ꯗꯤꯛꯁꯅꯥꯔꯤꯗ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯑꯩꯒꯤ ꯃꯥꯡꯗ ꯀꯅꯥ ꯂꯦꯞꯄꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯚꯥꯅꯨꯃꯇꯤꯅ ꯍꯥꯏꯔꯛꯏ, ꯅꯪꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯗꯣꯛꯇꯔ ꯅꯠꯇ꯭ꯔꯥ? ꯃꯗꯨꯗ ꯕꯔꯨꯟꯅ ꯗꯣꯛꯇꯔꯗꯕꯨ ꯑꯆꯧꯕ ꯑꯄꯤꯛꯄ ꯂꯩꯇꯦꯗ, ꯗꯣꯛꯇꯔ ꯍꯥꯏꯕꯗꯤ ꯗꯣꯛꯇꯔꯒꯤ ꯋꯥꯅꯤ꯫ ꯃꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯍꯥꯏꯔꯛꯏ, ꯏꯟꯗꯤꯌꯥꯗꯒ ꯍꯣꯁꯄꯤꯇꯥꯜ ꯍꯥꯡꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇꯕ꯭ꯔꯥ? ꯃꯗꯨꯗ ꯕꯔꯨꯟꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯗꯣꯛꯇꯔ ꯑꯣꯏꯕꯒꯤ ꯃꯔꯝꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯕꯨ ꯗꯣꯛꯇꯔ ꯑꯣꯏꯍꯟꯕ ꯄꯥꯝꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯩ ꯑꯃꯦꯔꯤꯀꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ ꯑꯣꯏꯔꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯨꯗ ꯑꯦꯗꯃꯤꯁꯟ ꯐꯪꯉꯦ, ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯗ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤ ꯅ꯭ꯌꯨꯔꯣꯁꯔꯖꯟ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯚꯥꯅꯨꯃꯇꯤꯅꯁꯨ ꯀꯣꯛꯀꯤ ꯗꯣꯛꯇꯔ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯚꯥꯅꯨꯃꯇꯤꯅ ꯈꯜꯂꯨꯕꯗꯤ ꯃꯍꯥꯛ ꯑꯁꯤꯕꯨ ꯏꯟꯗꯤꯌꯥꯗ ꯄꯨꯔꯗꯨꯅ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗꯒꯤꯗꯤ ꯃꯍꯥꯛ ꯕꯔꯨꯟꯗ ꯑꯃꯨꯛ ꯅꯨꯡꯁꯤꯔꯛꯀꯦ ꯇꯧꯕꯗꯨ ꯃꯍꯥꯛ ꯃꯅꯤꯡ ꯍꯟꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯎꯟ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯊꯣꯛꯇꯨꯅ ꯎꯟꯁꯤꯡ ꯑꯗꯨꯒ ꯁꯥꯟꯅꯃꯤꯟꯅꯩ꯫ ꯃꯐꯝ ꯑꯃꯗ ꯍꯥꯏꯕꯗꯤ ꯂꯚꯔꯁ ꯄꯣꯏꯟꯠꯇ ꯂꯥꯛꯄ ꯃꯇꯝꯗ ꯕꯔꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯁꯤꯅꯕ ꯃꯤꯁꯤꯡ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤ ꯇꯥꯔꯒꯗꯤ ꯊꯨꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯚꯥꯅꯨꯃꯇꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯤ꯫ ꯕꯔꯨꯟꯅ ꯈꯟꯖꯔꯤꯕ ꯃꯍꯥꯛꯅ ꯅꯤꯖꯔꯤꯕꯁꯤꯗꯤ ꯚꯥꯅꯨꯃꯇꯤꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯕ ꯑꯗꯨꯅꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯚꯥꯅꯨꯃꯇꯤꯅ ꯅꯤꯔꯝꯃꯤꯕꯁꯤ ꯕꯔꯨꯟ ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯊꯅ ꯂꯩꯈꯤ ꯇꯥꯔꯒꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯕ ꯉꯝꯃꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯔꯨꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯇꯣꯞ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯦꯗꯃꯤꯁꯟ ꯐꯪꯉꯦ ꯍꯥꯏꯕꯒꯤ ꯄꯥꯔꯇꯤ ꯑꯃ ꯄꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯕꯔꯨꯟꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ, ꯑꯗꯨꯕꯨ ꯚꯥꯅꯨꯃꯇꯤꯅꯗꯤ ꯕꯔꯨꯟ ꯑꯁꯤ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯗꯧꯔꯕꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯆꯦꯅ ꯚꯥꯅꯨꯃꯇꯤꯗ ꯊꯥ 3 ꯈꯛꯇꯁꯨ ꯉꯥꯏꯔꯦ, ꯅꯪ ꯊꯥ 3 ꯐꯥꯎꯗꯤ ꯂꯩꯊꯈꯣꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯠꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯠꯄꯒꯤ ꯄꯥꯡꯒꯜ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯆꯦꯗꯨꯅ ꯅꯪ ꯕꯔꯨꯟꯕꯨ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯚꯥꯅꯨꯃꯇꯤꯁꯨ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ, ꯑꯩ ꯃꯍꯥꯛꯀ ꯁꯨꯝꯅ ꯂꯩꯃꯤꯟꯅꯕꯗꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯆꯦꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯩꯉꯣꯟꯗ ꯊꯥꯏꯅ ꯅꯇꯩꯗ ꯍꯪꯉꯣꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯪ ꯕꯔꯨꯟꯗ ꯑꯝꯇꯗꯤ ꯍꯪꯉꯒ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯑꯣꯏꯅ ꯍꯪꯂꯨꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯍꯥꯏꯔꯛꯏ, ꯏꯆꯦ ꯅꯪꯅ ꯍꯪꯂꯨ ꯇꯥꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯂꯥꯛꯇꯥꯔꯒꯗꯤ ꯃꯍꯥꯛ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯛꯀꯗꯕ ꯅꯠꯇꯦ, ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯆꯥꯎꯕ ꯌꯥꯝꯅ ꯑꯐꯥꯎꯕ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯕ ꯄꯥꯝꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯑꯣꯏꯕ ꯄꯥꯝꯂꯤꯕ ꯃꯐꯝꯁꯤ ꯑꯃꯦꯔꯤꯀꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯅ ꯃꯆꯦꯗ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕꯗ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯟꯗꯤꯁꯟ ꯊꯝꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯂꯥꯛꯇꯨꯅ ꯕꯔꯨꯟꯗ ꯑꯩ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯅ ꯍꯪꯉꯤ꯫ ꯆꯦꯆꯦ ꯚꯥꯅꯨꯃꯇꯤ ꯆꯠꯈꯤꯅꯤ ꯍꯥꯏꯕꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯄꯨ ꯈꯥꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯕꯔꯨꯟꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯍꯥꯛꯄꯨ ꯈꯥꯝ ꯇꯥꯔꯒꯗꯤ ꯑꯩ ꯑꯣꯏꯅ ꯆꯠꯈꯤꯕ ꯇꯥꯕꯅꯤ, ꯑꯩ ꯆꯠꯈꯤꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯗ ꯍꯪꯉꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯃꯗꯨꯗꯤ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫
असम तौदना नोंगालपम मतमददी भानुमतिसु एयरपोर्ट थोलई मफम अदु लेरिबा मिसिंगबु महाना बाई तौरमदुना वरुण मखोइनी कार तोंमिनदु लाई वरुण कार तोंग हरे नंगना सत्खिबसे अगिरी थवाई सत्खिबगा चप मानै हाइदुना हरे वाइदु ता मतमदा भानुमतिना नंगासे याना अफबा मिनी नंगबु उरुबदा इदि ngawlabani हाइदुना हरे तंजाउदुदा वरुण की फोन अमा लाई फोन अदुदा लेरिबा वॉलपेपर अदु उखिबा तारे हाइदुना वरुणना लोले मधुर भानुमतिना आइदि उरबनी फजन सेक्शन थमु हाइदुना हरे मखोइनी सुमचुम लापा मतमदा एयरपोर्ट यौसले मधुर वरुण हरे करिगुम्बा इsola करिगुम्बा मनि जतारकदी थुंगब्रा हाइदुना हंगी मधुर भानुमतिना थुंगमनि हाइदुना हरे वहायु ता मतमदा वरुणना अदु इतारगदी नंग चख्रनु मसिनी अने लाइदल नि जरिबसि हाइदुना हरे वरुण की वहायु ता मतमदा भानुमति मथंदा मपि ओरो तादुना कपए महाना कपलिबा मोंग सिसु वरुणदगी ममाइ लेथोक्तुना महाना वरुणदा कप्तबा सारतुना कप्पने भानुमतिना मयुमदगी पोरखिबा गेबदो महाना वरुणदा पीखी मधुरगी एयरपोर्ट यौरक्पा मतमदा भानुमति सु चटपा ताखी भानुमतिना चटपा मतमदा मासु वरुणदा हंजन हंजन येंगी वरुण सु ममाइ लेथोक्तुना येंगी तंजाउदुदा भानुमति सु मफम मधुरगी चेंथोरक्तुना वरुणबु चिजिर कोनसिलमदुना करिमता हायमदबिदा मफम मधुदगी कपना चटखी मतौदु उरुबा मतमदा वरुणदी पुंगंगपा हाइबदु ओइखी मधुरगी मयुमदा हलक्पा मतमदा मासु गारीदा भानुमतिगी वखल खलखलदुना लाई मयुम योरक्पा मतमदा मतेमा अमसुंग मायामबगा मखोइनी भानुमतिगी वरी सने मतौदुदगिदी भानुमतिगी मयुम तमना वरुणसु मखोइ खुंगंग अदु लाई मयुम अदु लापा मतमदा भानुमतिगी मपागा महाका थेने मधुर भानुमतिगी मपाना कदौरे नंगदी हतु लाइबदे हाइदुन हंगी वरुणना आई भानुमतिगी वरी अमता सानबा पामी हाइदुन हरे तंजाउदुर भानुमतिसु हराउ चेंथोरे अदुबु वरुण उरुबा मतमदगिदी मागी माइथोंग अदु हंजनजै तसेन हरबा मतमदा वरुण लाकपसि महाना हराउबनी अदुबु वरुण लाकपा मतमदा महा करि तौगदबनु हाइबसि खंखिदे मपाना मचानुपि रेणुकादा फोन तौरदुना वरुण मफम मसिदा हतु लाइसे करिगिनो हाइदुन हंगी मचानुपिदुना वरुणगा भानुमतिगा से नुसिनाबनी वरुणना भानुमतिबु नुसिबनी अदुबु मखोइ अनिसिगी मरक्ता कदौबनु खंगदे लुहोंगबसु पामलिबनी हाइदुन हरे मदुदगिदी वरुण अमसुंग भानुमति फमिनदुना वरि सनादुना लै कदौबु लाइनो हाइदुना भानुमतिना हंगी मदुर वरुणना नंग एयरपोर्ट इंगोंदा हंदुना चलकलगा कोंसिलमगा चक्रिदो करिगिनो हाइदुना हंगी वरुणना महाकी फोन अदु पुथोक्लदुना नर्सिंग रावगी मचानुपागा महाका सेल्फी कापमिनबा मतमदा मांगना हाइनदबगी मोंग अमा लैखिबा अदु पुथोक्लदुना मसि करिनो हाइदुना हंगी नंगना महाका लोहोंगा पामे हरगा नंगना असुना तौरिबसना करिगिनो हाइदुना हंगी नुसिबना आइगा नुसिनारे अदुगा महाका लोहोंगा पामलिबसना करिगी आइना नंगोदा हंजन चामरक नुसि हाइदुना हायरबनी अदुबु नंगना सुया याबा कोबा लैते आइनि नंगबु मतम चुपा गायबा ngamni महाकते गायबा ngamoi लोहोंखिबा याय अदुबु लोहोंख्रबा मतुंगदा नंग करिमता तौबा ngamaroi नंग मुन्नदि खलु हाइदुना हरे मधुरगी वरुणना रे भानु नंगना आइबु चटख्रो हाइता करसु चटके नंगना कनागुमा मिसक अमगा लोहोंगे हाइबसु लोहोंगो करिसु कायदि नंग यापामनी ख्वाइदि मरु ओइरिबदि नंगी याइफाबा अदुनि करिगुमा नंगना याइफाबि ओइदा तारगदि आइसु यामना नुंगाइतबा हाइबदु ओइगनि ताकक अदुददि आइ साइथंदा हिंबा ngamoi आइगोंदा ओइदबा ngamगदि याइ अदुबु नंग नसाना नसाददि ओइदबा ngangjगनु हायमदुना महाग मफमदुरि चटखि नुमिदांगी मतमदा भानुना मथंदा वखल खंदुना लेरंगे मिकुबदुरा मपा लाई मपान हरे इबेम नंगना वरुण से नुसिबा तारगदि महाक लोहोंगु नंगना नुसिबा नुपादो मदुगा होंगदबनी नंगना अगिदमत कगिदमत खलिबनो करिगुंबा नंगना अगी खलिबनी हादुना नंगना नंगी नुसिबा सैक्रिफाइस तौदुना वाना लेबदो मदु येंदि सोकपदि इपादि सिखिबना हिना फै हादुना हरे करिगुंबा नंगना मफम असिदा लैतारगसु नंगना नुंगाइत्रगदि नंगबु थाजा योंजबगी कानाबा करि लेरि हादुना मपादुना हरे मरमदुना नंग वरुणगा लोहोंगु हादुना मपादुना मचानुपिदा हरे असुम तौदुना भानुमति सु वरुणगा लोहोंबदु याखी मतौ असुमना वरुण अमसुंग भानुमति एंगेजमेंट तौखी मपागी हिदा पिजगी हादुना भानुमति लापा मतमदा मपासु मथंदा हिदा अदु चादुना लेरमी मतौ उतुबा मतमदा अखोय बाबाना अगिदमत खलगा मसाना मसाई थबक तौजरे हादुना खंजई मथंगी नुमितदि वरुण अमसुंग भानुमति लोहोंगी मतौ उतुदगिदि मचे मखोयनी फिरोल सिंग पेक तौबा मतमदा आइदि असुमना नोमता खलुदि हादुना हरे मसेसु मसादु पोक्त्रेबनी मबु कंकंगना लोहोंबा यावबा लाकपनी मधुर भानुमति नायरक्तिबासी नुपीगी पुंसी सिदा अंगकपनी मफम अमदा पोक्लनी मफम अमदा योक्लनी मफम अमदा मयुम पांकिनी अखोइसु नंग दौना दुम चत्तोरबनी हादुना महाना पेक तौरक्पा मतमदा मचेना हरे नंगदि चत्पगी दरका ओइदि वरुण मफम मसिदा लैगनी हादुना हरे नंगी लाक्लिबा राजकुमार सिदि नंगबु पुदुना चटकदबा नते मफम मसिदा नंगी संसारसिदा पुंसी चुप्पा लैदोरबनी हादुना हरे वहाइलुता मतमदा भानुमति याम हराउजै मरमदुना माक्सु वरुण की मनाक तम चले मफम अदु चलप मतमदा महाना
ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯩ ꯑꯃꯦꯔꯤꯀꯥ ꯆꯠꯂꯔꯣꯏ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯗꯨꯅ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯕꯔꯨꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯕꯔꯨꯟꯕꯨ ꯃꯍꯥꯛꯅ ꯆꯦꯖꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯃꯍꯥꯛꯅ ꯕꯔꯨꯟꯕꯨ ꯄꯥꯝꯍꯜꯂꯗꯨꯅ ꯇꯞ ꯇꯥꯅ ꯆꯨꯞꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯨꯗ꯭ꯔꯦ ꯃꯗꯨꯗ ꯕꯔꯨꯟ ꯍꯥꯏꯔꯦ ꯅꯪꯅꯅꯦ ꯋꯥꯐꯝꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯗꯤ ꯍꯥꯏꯔꯝꯃꯗꯤ ꯐꯕꯅꯤ ꯑꯩꯗꯤ ꯅꯪꯅ ꯂꯩꯔꯤꯕ ꯖꯒꯥꯗꯣ ꯑꯩꯒꯤ ꯁꯪꯁꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯁꯥꯗꯨꯅ ꯕꯔꯨꯟꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯍꯥꯛꯂꯥꯠꯀꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯚꯥꯅꯨꯃꯇꯤꯅ ꯕꯔꯨꯟꯗ ꯊꯦꯡꯕ ꯐꯥꯎꯕ ꯌꯥꯈꯤꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯃꯥꯡꯊꯛꯇ ꯁꯨꯖꯟꯒ ꯀꯤꯁ ꯇꯧꯅꯕꯒꯤ ꯐꯣꯇꯣ ꯑꯗꯨ ꯄꯨꯊꯣꯔꯛꯏ ꯃꯗꯨꯗ ꯃꯁꯤꯒꯤ ꯐꯣꯇꯣ ꯑꯁꯤꯗꯤ ꯑꯂꯤꯅ ꯏꯗꯤꯠ ꯇꯧꯗꯨꯅ ꯅꯉꯣꯟꯗ ꯊꯥꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯐꯥꯒꯤ ꯐꯅꯥꯏ ꯇꯧꯗꯨꯅ ꯍꯤꯟꯗꯤ ꯐꯤꯂꯝꯗ ꯂꯩ ꯑꯅꯤ ꯊꯦꯡꯒꯥꯏꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯒ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯁꯥꯏ ꯄꯜꯂꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯃꯍꯥꯛꯇꯤ ꯃꯦꯀꯞꯀ ꯑꯝꯇ ꯇꯧꯗꯕ ꯍꯦꯔꯣꯅꯤꯅꯤ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯃꯦꯀꯞ ꯇꯧꯗ꯭ꯔꯤꯕꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯁꯃꯥꯖꯇ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯝ ꯑꯃ ꯄꯤꯔꯤꯕꯅꯤ ꯏꯁꯥꯒꯤ ꯅꯦꯆꯔꯦꯜ ꯕ꯭ꯌꯨꯇꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯣꯛꯆꯒꯗꯕꯅꯤ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠ ꯀꯌꯥꯃꯔꯨꯝ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯅ ꯐꯖꯍꯟꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯦꯀꯞ ꯇꯧꯈꯤꯗꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯔꯣꯜ ꯑꯃ ꯇꯧꯈꯤ ꯍꯥꯏꯕꯗꯤ ꯐꯤꯂꯝꯒꯤ ꯔꯣꯜꯅꯤ ꯃꯗꯨꯗ ꯗꯥꯏꯔꯦꯛꯇꯔꯅ ꯅꯦꯆꯔꯦꯜ ꯂꯨꯛ ꯄꯥꯝꯃꯤ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛ ꯃꯦꯀꯞ ꯑꯝꯇ ꯇꯧꯗꯕꯤꯗ ꯃꯨꯚꯤ ꯑꯗꯨ ꯅꯝꯈꯤꯕꯅꯤ ꯃꯨꯚꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨꯅ ꯄ꯭ꯔꯦꯃꯝ ꯀꯧꯏ ꯃꯨꯚꯤ ꯑꯗꯨꯗ ꯃꯍꯥꯛ ꯀꯣꯂꯦꯖ ꯑꯃꯒꯤ ꯑꯣꯖꯥ ꯁꯥꯕꯅꯤ ꯑꯣꯖꯥ ꯃꯜꯂꯔ ꯃꯍꯥꯛ ꯑꯁꯤ 1992ꯗ ꯄꯣꯛꯏ ꯐꯤꯗꯥ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯃꯤꯡ ꯈꯪꯆꯠ ꯆꯠꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯀꯌꯥꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯀꯌꯥꯅ ꯃꯍꯥꯛꯄꯨ ꯔꯣꯜ ꯀꯌꯥꯃꯔꯨꯝ ꯄꯤꯈꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯀꯨꯝꯂꯤꯕ ꯐꯤꯂꯝ ꯑꯗꯨꯗ ꯐꯤꯂꯝ ꯑꯗꯨ ꯐ꯭ꯂꯣꯞ ꯆꯠꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯧꯈꯤꯕ ꯑꯦꯗꯚꯥꯟꯁ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯑꯇꯣꯞꯄ ꯁꯦꯟꯐꯝ ꯂꯧꯗꯦ ꯂꯧꯗ꯭ꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨꯅ ꯑꯃꯥꯡꯕ ꯈꯔꯇꯁꯨ ꯍꯟꯖꯤꯟꯅꯕ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯗꯥꯏꯔꯦꯛꯇꯔ ꯑꯃꯁꯨꯡ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯍꯦꯔꯣꯅꯤ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯏ ꯃꯍꯥꯛꯀꯤ ꯀꯦꯔꯤꯌꯔ ꯑꯁꯤ ꯇꯤꯚꯤꯒꯤ ꯗꯥꯟꯁ ꯁꯣ ꯀꯌꯥꯗ ꯗꯥꯟꯁ ꯇꯧꯗꯨꯅ ꯃꯍꯥꯛ ꯍꯧꯔꯛꯄꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕ ꯃꯇꯝꯗ ꯃꯁꯥꯃꯛ ꯑꯁꯤ MBBS ꯂꯣꯏꯔꯗꯨꯅ ꯗꯣꯛꯇꯔ ꯑꯣꯏꯈꯤ ꯃꯍꯥꯛ ꯑꯁꯤ ꯀꯣꯚꯤꯗꯀꯤ ꯃꯇꯝꯗꯗꯤ ꯗꯣꯛꯇꯔ ꯄ꯭ꯔꯦꯛꯇꯤꯁ ꯐꯥꯎꯕ ꯇꯧꯏ ꯃꯔꯝꯗꯤ ꯑꯅꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯕꯅꯤꯅ ꯃꯍꯥꯛꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯃꯌꯥꯝꯅ ꯐꯖꯕꯤꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯇꯕꯨ ꯉꯥꯏꯖꯗꯨꯅ ꯂꯩꯖꯔꯤꯕꯁꯤ ꯑꯗꯨꯒ ꯀꯃꯦꯟ ꯑꯁꯤ ꯊꯤꯅꯕꯨ ꯄꯤꯒꯦꯔꯥ ꯐꯖꯅꯕꯨ ꯄꯤꯒꯦꯔꯥ ꯈꯔꯒꯗꯤ ꯄꯤꯕꯤꯌꯨ ꯏꯟꯇꯔꯦꯁ ꯂꯩꯅꯕ ꯃꯌꯥꯝꯅꯁꯨ ꯄꯥꯕ ꯑꯩꯅꯁꯨ ꯄꯥꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯕꯦꯠ ꯀꯃꯦꯟꯒꯁꯦ ꯑꯃꯇ ꯄꯤꯔꯛꯈꯤꯗ꯭ꯔꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯈꯪꯗꯦ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯛꯏꯗꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗ꯭ꯔꯒꯗꯤ ꯄꯤꯔꯛꯑꯣꯏꯗꯅ ꯃꯔꯝ ꯑꯗꯨꯅ ꯌꯦꯡꯕꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃꯗꯤ ꯂꯩꯔꯤ